Politicians sing na tamina chingmi sing tathi tawai na tawi hai na sandok liba aran bani hai bashi mawa madi liang mai infal kaichel na thabang na utle hai na liang mai infal market committee ki chief advisor khurai zama thobana hai kre chahi ani thamanga hena relief camp ta leiduna mayum da hanba ngai riba ningol oibi kayadi award apa leita laida kayana ningol chako bu yawba fangloi dauri amadi ningol chako bana lakpada iram dabda puthokpa polam khaktamak sizin aduna shanmilon fagatuna mipal tangdaba lamdam ama oirasanu haina DC Bishnupur puja elangbam na phongdorakli kurumjari ISTV Manipuri pawbiding tabiri bapumna makpu taram nokchari paw sandokna pizari Politicians sing na tamina chingmi sing tathi tawai na tawi hai na sandokli bashi aran bani hai bashi mau amadi liang mai infal kaithil na thabak na utle hai na liang mai infal market committee ki chief advisor khurai zam athau bana ngashi takhelamam leikai youth club segarota pangthokiba ningol chako ba special mega liang mai infal market ki thoram da phongdokre thoram aduda liang mai infal market committee ki chairman KH Singkhai Luwangcha liang mai naga council ki president R Machu Daubau takhelambam leikai youth club ki president Pevam Boyboy na chigbasu saru yakhe thoram aduda athau bana makhatana chingmi singna leikai da pot yon ba chatlibasida asin arang tauriba leikai singna taram na ogliba matawasina politicians singna chingmi singbu tathi tawai na tawi hai na lana sandoklibashi aran bani haibadu taklabani masagi pangal puthoktuna potho puthokliba khudingmak saugatpo oina imfalda furup khudingi kaithel hangnana ba hotna tangai fade mau market ama imfalda hangkhraba matung liangmai gi su hapnana ba hotna si hairi Aran bawa Swaida Mitei Micham Yamna Michai Kunaina Kan bawa Kanga Politics to Boganguna Sandoka Pauga Ani Sigi Kenabase Masi Tamna Tamna Koi Handan Bachangi Aduga Tasing Tasena Tampak Teleri Bamiam Sixina Kaya Yam Nushige Kaya Yam Luna Kanbage Akomasen Mating Paminara Kamana Hingada Habagi Honabasi Kaya Yam Hona Bibage Habase Witness of Virishineva Aduna Masi Shmina Sum Taura Kanda Aran politics Aran Wakanda Sandoi Boching as Zizu Akomayam Nushinabagi Marisi Chen Sumpura Saladi Maitiba people Namgani Thauramga mari leinana R Machun Dauvona liangmai singna tampakta khundari basing lamlanbo oina khankide haujik liangmai Imphal market ki thauram asina hanadagi hena nakshin nabangam lagani liangmai singna puthokpa pothok kaya yonfam leitabadagi pat pumduna manglam basing su manglaroi ngasi gi oina ningol chako boga mari leinana ningol singda khudol tamba ngambasi su hena nungai ba phawi mathang chahidadi ningol chako bogi thauram oina pangthokningi haina phongdokhi aduna sigumba yamwana initiative lawbirerga asida family bai chan me amna isana bi suman yolaga harau na moina wakal da yam pel laga yolam bai bam yam si ubukan dai ohan yam pele sumaina koi pulle herga akoi ichini now akoi indigenous mi sing je suman pulle herga matam ge suman unabu gi wakal da nungai bai si lawbo mi ga yonma mi je atum yi muda yam phawe aduna asigumba initiative lawbiriba muruwe na koi gi lyangmai
Imphal Market ki committee aduga maruoina si club ki members sing na siguma mafam fajaba pire haraga moina mateng pangbire haraga akoi ki market si mapung pan bagi damakta yamna once again ai leng mai myam ki tarap tigi I should say thank you yam nungai re noi tawbi se akoi sukau ko loi hai se once again tamningi Matam khara chingdagi nongmai kaptharakpa lepkhibadagi Manipurda thorakhiba irang loisinkhibagum miyoi kayana chahi sigi ningol chakounaba thorang taurabasu chahi ani tha manga hena relief camp ta leiduna mayumda hanba ngairiba nupi oibi kayadi awat apa leita laira kayana ningol chakouba yauba phangloidauri hiramasida paudama mapisari aina hojik leijariba mafam asi Imphal West district ke manungsan hangba relief camp amadani Ningol singna khawrana ngai japa sahi am ke phaidagi maru oiba hiangai tha loina na hiangai gi nini panba khuding ge pangthokpa ningol sakoba sahi asigi oina su lakle haidiba thoram masi yamna harau nungai na pangthokna bagi tamakta miyoi kayana kaithel na singba singda signa saina bangamdana pot leina bagi saktam akhoi myam punna uminari Asigumba yamna maru orba ningol sakoba asi lakpa matamda miyoi kayana harau nungai na pangthokna ba sem sab urabasu sahi aniga thamanga hena lanjilaktuna tongan ba IDP sing oina relief camp ta leidaba isilinaw sing amasung ICSL singi thamoidadi ahing khudingi thamoi kaiba amasung miludagi perang taban natana kumai asida amasung ningol sakoba asida saruk yaba ngambagi pambai leitaba adu ISTV news na thengnarakle asiguma PM asida laingak na amasung makhoi bunung sibiba meyamna mateng pangbiduna asigum harau kumai asida saruk yanimagi apamba phongdopaga loinana asigum ningol sakoba asi lakpa matamda IDP isilinaw sing ICSL sing asina makhoi gi wakhalda kari phauri haibadu mayam punna lominasi hajik chu chahi gi chingu ningol sakau ne na mayam na langnari magi mayum da leiba mina de masa ma sugi tang tong da bayadi haidan langnari se ai kuju kari gi isa gi damakta phali ama toy su phi ma toy su koi kari piningoi daino ba paisa lai tabai maram jina koi upai le jadabani na ngasi akoi tumina tunggenan sarak pham tumina kachanda le jari se asi mangai de chanpi juda kumsi di smai tawre chahi ani sujale aduna kitang kano tawra kanda chakau baje tamna tawra ji college ha de yam rau na mane bi hare ko iton ka sukai de kote na dum khangi khole karimbo nungai tab ko tab khan ga nu an di haire ga nakan de ki machana pi pisak pik class 2 3 ka bam le ba mana khoi ma je ka pe na haire e ko asma de gonda kainuma hau ai ta de Isa bibingina mama chakau chaloi dara ha adubu ipam di yengu aigidi loina relief camp da leirabani na chakau bina busu laite aduga mi punam mangna chakau bagi langi ba kholi ba mayam je aiju yam chaninge pai leitabani na khoi di relief camp da dum lai Oi yam chae thamojida isa chakau ning busu kau ba pangdre ahau ba chaning busu koi cha ba pangdre Bi baca macam mujo koi jet papang dia koi yang wara lah ya koi. Aduh koi di kari upai lah ya koi di kapal lah tanah upai lah itu. Kerana bibi ni macam koi je kerana cara kan koi di punci je si mengai lah kan lahir apa dia koi di. Asyik koi di jago upaya yang jalan mujo tetap mujo tu kapal kan lah adam lahir apa dia. Ajik bazar sida chalaga leinari ba khonari ba mayam se mi krikage inaraga chatnaraga masa singi masu singi chakau bagi punamak langna longna leinari ba ngaktani adu ba khoi gi la loidiba loidabra lan tawriba tawdabra haibisu khoi khangdre ngasi bo muna chupcha lupaga asum leitaba yade noi lili kemda dum leiyu haina ngayok chafu da ngayok po dumaina ka masa ma da namchalaga leibase ko chu yam wai koi di chakau bidraga ju ya lan ji da loi bire bo wai ga de koi yum da ta jan bi bo wai ga di phaga dau bu de koi jum liri ke ji da koi ga am koi na namjilaga thambi ga doi khara nauri ga da di ma koi ju loina wami na rami hauzik di moi di yum mai sak ta bani na lan jen da bani na adu manungai da moi lai da na ko ta moi na tauri ba mayam du u da koi ju yum da la jara bani ko ai da na koi gi wakan ji da chu yam khalle yam nungai te koi kari ai ga da mu khang de koi moi la yaw da ma le moi
IDP isal isasing amasu isil nausing asina handaki ningol sakauba asi lakpa matamda makhoigi thamoida saruk aningba phawrabasu hariba kumai asi pangthokpada mathau taba polamsing leitabana kumai asi saruk aningdabasu yaba ngambagi film adu udri asiguma film asida lenga ke maikaidegi amasula naigi mioi singi maikaidegi kumai asi saruk yanabagi damakta mateng sing panghaningbagi apamba phongdopaga loinana athuba matamda ningol sakauba asi khudol oina makhoigi masage mayumda marile namadanga na hona biduna halan bibagi apamba adu IDP isel inau amasu isel kayana phongdo narakte adu wa hairi wafam sing asi karma matamda thabuk oino onthoka dege haiba adudi aikho mayam punna ngaimin nabatari ISTV pawgi damakta cameraman ji gagan sarma kaloina pawdum jeriba kumarjit wahingbam Imphal West District. Hiangkai ginini pan baningol chako wana lakpada Manipur punna khundaminariba phurup kanglup khudimak chawkhat pa tangdu leitaba amadi senmitlon fagattuna aikhoi amata oina nungshi chana na punna hingminnabagi wakhalon puraktuna chawkhat pa Manipur ama oiba ngamlasunu haina DC Bishnupur Pujai Alangbam na paujel piratli ISTV News ta DC Bishnupur Pujai Alangbam na makhatana hiangkai ginini pan baningol chako bahai bashi aikhoi gi puwari ga sagonaduna laklaba ningol oibishingi achauba kumhai amani ningol chako bana lakpada iramda Manipur da puthokpa polam khaktamak sijinnaduna senmitlon fagadhanduna mipal tangdaba lamdam ama oiba ngamba oirasanu dakhina khudol da lamjel tanaba toktuna Manipur da fangba polam sing tamak sijinnaduna phajakraba ningol chako bugi wahanthok lehensi ningol chako bana lakpada Manipur amadi Manipur gi mapal da leiriba ningol oibising busu nadi yektaba oibaga loinana chawkhatpa mangjil thaba oirasanu haina paujelakli की निंगोल चाकौबा 2025 से लापसिदा मयामबु याइप पाउजेल पिजरी अदुगा हंदक की मतांगदा अखोइगी निंगोल चाकौबगी अखोइ खुदोल पिनाबदा यारिगै अखोइगी लोकल प्रोडक्ट्स अखोइगी इंडिजिनस ओइबा मणिपुर दा मेड इन मणिपुर प्रोडक्ट्स मयाम से लेबिरगा अखोइ खुदोल पिननबा न मयाम दसु अपील तौजरी अदुगा हंदक की मतांगदा अखोइ पीसफुल ओइबा prosperous oiba ongkhena akhoi gi yaifaba aduga chawkhatpa Manipur oirasanu oina akhoi sigi matang sida mayambu wish nizari Inter-village road amasu oiriba lamsangdagi kautruk fumlo maya faubagi yamna maru oiva Sports University gi lambi asisu shem sabigi thabak athubada paikhatlagani haina Sengmai Ashi gi MLA Haikham Dingona fongdorakli wafam asing asi Manipur lenga ki Public Works Department na saba Sengmai Kendra gi manung channa lairiba Senjam Khunau Bridge sangabaga mari leinana fongdokhibani Dingona makha taraduna Senjam Khunau gi thong ashi yamna maru oiba thong amasu oiri maramdi masigi thong ashi phauduna Sports University gi semgat sagatpagi thabak thoram kaya gi machak mathum puduna chanariba yamna maru oiba lambi amani haujikti thong ashi loisilabani na Sports University gi semgat sagatpada hena khumang chawshin mangamlagani Sengmai Kendra gi lambi thong amadi atai chawkhat thaurangi matangda kana gumba singna social media da wafam kaya hairak pathengnare kendra sigi oina Sengmai dagi khurkhul fawgi lambi asida thong achauba ama sabagi thabak NEC na makhatana paikhatli masigi makthakta Inter-village road amasu oiriba lamsang dagi kautruk phumlo maya Phawbagi yamna maru oiba Sports University gi lambi asisu sem sabagi thaba athubada paikhatlagani hairi lambi asi Special Assistance to State for Capital Investment gi senthang makhada Public Works Department na paikhatkadabani hairi lambi asi double lane gi lambi ama oina semgatkadabani hairi lambi asi gi tender taunaba process sem saba loishille masigi tender gi thabak thoram sing asi loirabadi athuba matamda matam gi chunaba lambi amadi oiragani haina thajaba pike Sengmai Ashida lambi thongi damak hanadagi hauna paikhat payaba thaba kaya paikhatuna lakli makhatanasu miyam gi yaifanana bagi damak honakhigani hairi Manipur da khwai maru oina lambi thongi nuai tabasi mapam jaga da yamna nuai tabagi pawche dumuk tai asmaina siguma mayam le chamana khoi gi kaino da su Sengmai Kendra su sigum lambi thongi awabasi adumuk mayok nari adumak pu yamna nuai ba paw ma hai targadi khoi Sports University gi sisna achoba jaga ma mafam mo orakpanina hojikse khoi PWD gi adumba department sigi makada sachi gi funding makada khoi lamsang tu koktuk taba
via Fumlo Koktuksi, Hogi double lane, Warakanda, Masia, tender Tonganabagi, which same Saraga, Lada Lambi Tongi, Maru Lambisi, Karamakadi, Lambisina, tender Tok, and Samak Targadi, Hena, Pava, Nuaiva Pazada, Samai Pazanatana, Manipuri Pazas, Post University, Poundary Lambisi, the Hena, Soba, Kana, Nuaiva, Nuaiva Lambi more, and Nihai Nesamana, Tamjaki. Thokliba irang asida awaba tarabasinggidamak chongthoktuna masimadi tauramlage haiba amatasu yaudaba miyoisingna ngasidi leipaki khanba saduna migi asoiba thiduna masakhak thagacharaga election thoknanaba hotnaribasing asina matau karamna leipaki luchingba oigadoribano haina kumbi esigi MLA S Premchandrana fongdokre wafamasi kumbi esigi wangu tera kongram panchayat ki manung chanba ward number 6 gi imung kuntra lomgi voter chamaromda fongna MLA singa MLA ga punna chatminaragani haiduna MLA na voter singbu taramna upagi thauram ama wangu tera khongda pangthokiba thauramda phongdokhibani thauram aduda BJP kumbi mandal gi president Seram Angaushana secretary W Thoiba organization secretary N Opendro wangu tera khong gram panchayat ki hanagi pradhan Potsangbam Baleshwar su saruyaki MLA S Premchandrana makhatana masama ki lekai lamdamda awaba taraba amma fauba mating pangningdaba Kanduna chaliba miyoising aduna laipaki khanba saduna miyam tinma mafam kayada mibu hunduna ngangliba singasina matau karamna miyam gi luchingba oiba ngamgadori mibu hulliba ngangliba mayam singasina ngasi chahi ani helaba irang asida awaba tarwa relief camp ta leiriba miyam gi yaifanana ba thaurang thausil amata laipak miyam khangna ashimadi taurage haiduna taubiba yawkrabra aduna siguma miyoising asidagi ekhoi section si haiki I want to Mingon the Saban, Mingon the Hibis, I say, Bungum the dear. I won't the Mingonda. Carino Harga, I the Karimaram to say. I the Karimaram to me going to see that we say. Who 6 hours when you're talking to see Naranga with the name of them tied to me. At the stage of my own, the Parliament hold some of the Pm-Istv and no Hajale. But I don't know what comes out of Angang in the Tauraga, a city, my backseat, Interior Tausi, among I said to Minalay setting that a quite matter low lay. Lord of the snow. They might have it muy pin the man in the way, and the high design and the Manga to Togono, no high location. Hatta don't put the having of Dragadi. Quick, I'm Kizispo. Thasigi tarago humdoida minungshi leitana hatuk pirambi ya school chinga kham leirak retired senior physiotherapist Rims Dr. Asem Ongbi ritagi mihat yaning da wafong doktuna singzamai chinga makha maishnam lekai da sana khonang maira paibi amadi ritagi imung manungi miyoi singna wakan mi phamama thasigi taraga mapal da phamkhre wakan mi phamadu da saru yakiwa singna minungshi yaudana mihat thina hatuk piram labi ritagi mishi asina Ashigi langla langjil athubada puthokhtuna achumba wail fanghallu masama ki mayum manung da halam bahaibasi miyam gi punsi amadi lanthum ngak sheliba singgi mayoktani nupi angang amadi ahaloiraba singdadi swargani khanjariba iramdam ashi toina thogliba tamthiraba mihat mipunthagi thaudok singa sina ngasiri hingbada kiraba lamdam ama ohele haina fongdorakli Justice isn't earliest possible manner, just like accepting the heinous crime as a known as a murder. So my earnest request that justice be delivered at the earliest possible and the culprit be arrested so that we also feel safe in our own homes and in our own motherland. This is what I want to say. Kumbida Lairiba Netaji Subhash Chandra Bose Awasya Vidyalaya gi Oja Singh Mahiroi Singh gi Mama Mapa Guardian Singh gi Oiba Parents With Ama School asigi Auditorium Hall da pangthokre School adugi Headmaster in Charge Loitongmam Surjit na Thauram mapu oiduna pangthokiba mifam aduda Hana school asida lairamba oja sing amadi mahiroi singi mama mapa singa wakhan tanadabagi ahoba ama lairamba adu ngasidagi oja sing parents school adugi authority ga punna faminaduna yanaba purakre hairi mifam aduda saru yakiba guardian singna school asigi hanigi oja sing amadi anobo oja singa parents singi marakta wakhan Handuna amal tanadaba ama lairamba adu parents amadi ojagi marakta communication gap ama lairamba adu ngasidagi yanare mahiroi singdasu yamna mapung phana study tawbire masigidamak parents singi maikaidagi nungaiba fungdorakli laibinamba akhoi parent committee sing parents sing adaga school ki teaching sing ari ba oja sing gan nungana da ba phau ngodabadi ari ko makara nana sanaba amat tawdagi bodo hujite
पाव फाउनरपदगी ओजा अरीबा अमसुंग अनौबा पुल्लगा स्कूल से चांग नायना हावरदुना हुजिकसे आंगांसिंगी तुंगी लंबीबु सेमिगे हादुना नुसिरबा स्कूल से टीचिंग सिंगना मथवा यावना होनरे हाबसिमा आई मियामी मफमदा स्कूल सिगी मफमदा ओजा सिंगी मफमदा थमदरी Group Center Langjing Imphal Manipur na sinduna Police Commemoration Day gi thauram Group Center Langjing da pangthokre. Thauram aduda Group Center Langjing imakok thongba officer sing personnel sing amasung CRPF ta thabak tawduna leipak kidamang thawai thakraba CRPF officer amasung personnel sing mafam dai kai khumna bu utke. Thauram adugi manung chana CRPF ta thabak tawramba leipak kidamang shahid oikraba officer amasung personnel sing imung manung da achamba khudol pot tamduna ikai khumna bu utke. Manipur da thokibe irang asina maram oiraga lanjennaduna leirubadagi yumda hanjilaktuna leiraba Torbung Gram Panchayat ki manung chanba Phawgakchau ikai awang leikai gi miyam gi oiba khana nainaba mifam ama Kumbi ashigi MLA S Premchandra yauna pangthokre Phawgakchau ikai awang leikai community hall da pangthokiba thoram aduda Torbung Gram Panchayat ki hanagi pradhan CH Sanahan bisu saru yaki khana nainaba mifam aduga mari leinana haukiba lising ani sumna kunga humdoigi me humdagi thokiba irang aduna Phawgakchau ikai awang leikai community hall gi jingha Kuki militant sing na kapsulak panungmay amadi bom na panduna horava sing sindok na ba MLA na jingamana humdra marisu laikai asigi club organization amadi miyam da khusinaki thawra maduga mari leinana laikai adudagi ahal amana thokiba irang adugi matangda fongdokladuna asigumba khudong chadraba matam asida MLA na lakpiduna khana nainaba amadi chawkhat thaurangi oiba policy program kaya ama paikhatnaba haibiramba amadi thaudok aduna maram oiraga community hall asigi jinga sing nongmai maru amadi bom na panduna horiba sing asi sindokna ba jinga pibirakpagi damaksu thagatba fongdokki aikoi silinjin chap manana thamoi sengna miyam nei sapa lambi du da aikoi puchen sengna itun khudiba sasi adu da aikoi gi adi pi abasu pi na mi baga da tara da lerega su injen manana thabak si tawba taragati aikoi khudong sabado madu compulsory phangedra haina ai wakhanda I thamoi da khanjaba ma lai NSN IM gi luchingba Twingalen Muivana chahi yankai hen laba matungda mahaki pokna famlamdam somdal da heng lakadori basida salaikan balub SKL na thamoi sing na taram na okpaga loina na ikai khumna bu utli haidi Manipur gi leiriba yelhomi haurak minaba sing gi marakta nungsi chanaba ing tappa nungai yaifaba punna chawkhan minaba anawa Manipur ama sheminaba ngambasu oirasanu haidi Manipur gi senglaba laifam len kanglada amadi khwairambal ima kaithilda lingbiraktuna micham yamga kaithil ima singa machin manaw mama macha oibagi awan nungai gi wari watai sanaduna pukmen pawmen na birabadi hena nungai gani hainasu fongdorakli Tangkhul Naga Ichininaw Shingi Maraktagi NSN IM gi General Secretary Twingalen Muivana mahaki pokna famlamdam somdal da lakpada Democratic People's Front DFP gi maikai digi harau tayamna okpagaloina na nungai basu fongdorakli asiguma khongchat asina iramdam asida singtam anigi machin manaw oibagi mera thongmai thanbubu ningsinghanduna ing tappa tangdulaitaba nungsi chana na leiminaba oirasunu haina fongdorakli Paugi marak thana tim brem tang losari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Reki matung amuka hana taram nokchari makhataba pauda
Kumon khudingi hiyangai nini panba numita pangthokpa ningol chakobana lakpada kanglei miyam maru oina ningol oibi pumnamaki mafamda Itno Heritage Council hirikona yaifa paujel pirakli numirasina lakpada lamdamashi ing tappa nungshi chanaba manaba kunai apunbagi saktam sagatpaga loinana lishingani chumna subna kunga humdoigi me ahumdagi hauduna chinkuki narco terroristing na mayum maikai tumna mai thadok pikraba hauji lanjin aduna relief camp ta lairiba singbu masa masagi yumda tuna hanjin handuna amu hanna khunda leita duna ing chigna leiba ngamba oirishanu hairi SVI RSETI Imphal West na sinduna Tera Ideal Club ta chahi amada quarterly gi oina sinba RSETI bazar pangthokre thauram aduda SVI RSETI Imphal West ki director Yumkhaivam Devan Dr Uttam Luang LDM SVI West amadi Chabungbam Lilavanta retired SVI manager Saruyaki SVI RSETI Imphal West ki director Yumkhaivam Devanna RSETI asidagi training loikraba mai paklaba trainee singna puthokchaba tongan ba production ngaktani RSETI asida training yaukiba trainee singna mana hotna jariba shinfamdu da thawai hakchang yauna hotna duna achoba mai pakpa entrepreneur amamam oiduna chaukhatpa state ama oina ba hotna bada achoba thodang lobiyu loinana RSETI bazar na shinduna makha tarakpadasu achoba thodang kaya launa ba hotna biyu hairi loshilakpada maruiba pausing amuka hana pizari Politician singna tamina chingmi sing tathi tawai na tawi haina sandokliba aran bani haibase mau amadi liangmai Imphal Kaitel na thabakta utle haina liangmai Imphal Market Committee gi Chief Advisor Khuraizam athobana haikre Chahi ani thamanga hena relief camp ta leiduna mayumda hanba ngairiba ningol oibi kayadi awad apa leita laira kayana maram oiduna ningol chakauba yawba fangloi tauri amadi ningol chakauba lakpada iramdamda puthokpa polam khaktamak sizinaduna shenmitlon fagadhanduna mipal tangdaba lamdam ama oirashno haina DC Bishnupur Puja elangbam na phongdorakli Hauzi Phabukian ISTV na pizza Manipuri pau matang stilo shinjari mideng tabiram yo pumna makpu amukahna khurumjari